Hi viewers, welcome back to my YouTube channel. Ngasisu mayamgidamagta sayamang pujarai andaki isaysimasu khanbirakpa isayni aigi nuksiraba inaw lamdam lapna aigi army oiba aigi inaw amana khanbirakpani inawdugi mamingna Naushan Laisram mana khanbirakpa isayni Oja Sadana sakbiba Khuji haiwe film sigi title song duni taminasi. खुजी से tamlavani nangonda nungsi kudol oina खुजी से tamlavani nangonda nungsi kudol oina ai đục luôn nó Canada tâm thuộc luôn nó wari se ai đục luôn nó Canada tâm thuộc luôn nó wari se kana khang handa check sina thambiu thamoi da lona खुजी से tamlavani nangonda nungsi kudol oina खुजी सीना अरोई बनते लोई बनाई दवा लोई नाई दवा आशा कयागा लोई नाना तम जनिंग बखुदों कयानी खुजी सीना अरोई बनते लोई बनाई दवा लोई नाई दवा आशा कयागा लोई नाना तम जनिंग बखुदol kayani ngamgani thawaisu piba kudol oina nangonda namgani thawaisu piba kudol oina nangonda खुजी से tamlavani nangonda nungsi kudol oina Aigi Naushan yam lapna Manipur gi mapanda army oiduna thabak tawbani inawdugi damakta miyam punamagna Mangol Ashirbat bibi wahaiduna aigi maikaidagi miyamgi mafamda nolong ningsingjari. kudolgi artha khakda laushbidraba karigomba warau haurani thamoishina
khudolgi artha khangda lotion bidrava karigomba waro haurani thamoishina mikup khuding nangi yaifana ta khaliba punsisina mikup khuding nangi yaifana ta khaliba punsisina kuzi se tamlavani nangonda nungshi khudol oina haiduk luno kanada tam thok luno wari se haiduk luno kanada tam thok luno wari se kana khang handa chek sena thambiyu thamoida lokna khuzi se tamlavani dangonda nungshi khudol oina. Thank you.